ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯖꯠ ꯃꯥꯡꯕ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯅ ꯁꯔ ꯁꯅꯥꯇꯣꯝꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯏꯪꯕ ꯎꯟꯈꯥꯂꯛꯇ ꯃꯍꯥꯛꯇꯣ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯖꯠ ꯃꯥꯡꯕ꯫ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯣꯡꯕꯪꯒꯤ ꯇꯥꯗ ꯃꯨꯅꯥꯟꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯨꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯇꯝꯅ ꯃꯆꯦꯛꯅ ꯌꯩꯔꯒ ꯂꯥꯎꯔꯛꯈꯤ꯫ "ꯍꯥꯏ, ꯀꯔꯤꯅꯣꯅꯦ? ꯅꯨꯄꯥꯗ ꯍꯧꯗꯣꯛꯎꯅꯦ, ꯃꯤ ꯑꯥꯗꯒꯤ ꯐꯥꯎ ꯌꯧꯔꯛꯂꯦ꯫ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯏꯕꯦꯝꯃ ꯈꯣꯏ, ꯌꯥꯍꯧꯕꯨ ꯑꯁꯤ ꯌꯧꯅ ꯊꯦꯡꯗꯅ ꯀꯔꯝ ꯇꯧꯒꯗꯣꯔꯤꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯕ ꯃꯥꯟꯁꯤ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯅꯪꯍꯧꯔꯣꯏ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯅꯨꯄꯥꯗꯣ ꯍꯧꯗꯣꯛꯂꯨ꯫ ꯑꯗꯨꯗꯒꯤ ꯃꯨꯅꯥꯟꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ, "ꯐꯝꯃꯣ ꯐꯝꯃꯣ ꯏꯕꯨꯡꯉꯣ, ꯃꯣꯔꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ꯫ ꯍꯥꯏ ꯍꯥꯏ, ꯕꯤꯔꯤꯒ ꯄꯨꯊꯣꯛꯂꯛꯎ"꯫ ꯏꯃꯥꯅ ꯑꯔꯠꯄ ꯂꯩꯇꯅ ꯃꯊꯪ ꯃꯊꯪ ꯉꯥꯡꯊꯈꯤ꯫ ꯑꯩ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯇꯃꯛ ꯇꯥꯔꯝꯂꯤ꯫ ꯅꯤꯡꯊꯝ ꯊꯥꯒ ꯑꯣꯏꯕꯅꯦ꯫ ꯂꯩꯆꯤꯜꯅ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯄꯨꯡ 7ꯗ ꯍꯧꯒꯠꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯅꯍꯥ ꯑꯣꯏ꯫ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯇꯥꯗ ꯃꯨꯅꯥꯟꯅ ꯍꯥꯏ, "ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕꯗꯤ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯝꯂꯤꯉꯩꯗꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ"꯫ ꯁꯪꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯇꯩꯅ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯏꯌꯥꯝꯕ ꯉꯝꯂꯣꯏ ꯍꯥꯏꯒꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯒ ꯏꯗꯣꯟꯒꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯏꯌꯥꯝꯕ ꯂꯩꯊꯣꯛꯄ ꯌꯥꯗꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯀ꯭ꯔꯤꯄꯥꯅꯤ ꯇꯥꯗ, ꯑꯩ ꯑꯃꯨꯛꯇꯪ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯕꯤꯔꯤ ꯃꯆꯩ ꯑꯃꯇꯪ ꯊꯛꯇꯨꯅ ꯄꯣꯊꯥꯕꯤꯔꯪꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩ ꯍꯨꯝꯆꯦꯟ ꯆꯦꯟꯗꯨꯅ ꯑꯌꯨꯛꯀꯤ ꯍꯧꯅꯕꯤ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯊꯣꯡꯕꯪꯒꯤ ꯇꯥꯗꯁꯤ ꯆꯔꯨ ꯏꯀꯨ ꯄꯩꯕꯗ ꯍꯥꯏꯐꯦꯠꯅ ꯃꯃꯤꯡ ꯆꯠꯆꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯀꯨꯝꯁꯤꯗꯨ ꯏꯃꯥꯅ ꯁꯟ ꯆꯥꯖꯦꯟꯕꯤ ꯈꯔ ꯂꯣꯏꯁꯤꯜꯂꯨꯕ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯄꯣꯏꯅꯨ ꯊꯥꯗ ꯂꯧ ꯁꯥꯟꯗꯣꯛꯈꯤꯕ ꯀꯥꯡꯕꯨꯗꯒꯤ ꯂꯧꯁꯥꯟ ꯊꯤꯜꯂꯛꯄꯗ ꯈꯔ ꯌꯥꯎꯍꯜꯂꯛ, ꯐꯨꯗꯤꯠꯇꯒꯤ ꯆꯥꯝꯃꯗ ꯂꯨꯄꯥ 200ꯗ ꯈꯔ ꯂꯧ ꯇꯧꯗꯨꯅ ꯆꯔꯨꯅ ꯆꯤꯡ ꯄꯩꯕꯒꯨꯝ ꯃꯄꯨꯟ 1,000 ꯍꯦꯜꯂꯕꯅꯤ꯫ ꯌꯣꯟꯕꯨ ꯌꯣꯜꯂꯕꯁꯨ ꯁꯟꯅꯕꯨ ꯆꯥꯔꯕꯁꯨ ꯍꯥꯏꯗꯨꯅ ꯈꯣꯝꯖꯤꯟꯈꯤꯕ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯊꯧꯔꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯆꯔꯨ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯏꯁꯇꯣꯛ ꯇꯧꯐꯝ ꯒꯣꯗꯥꯎꯟꯗꯤ ꯂꯩꯇꯕꯅꯤꯅ ꯃꯅꯤꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯂꯝꯍꯥꯡꯗ ꯄꯩꯕ ꯇꯥꯕꯅꯤ꯫ ꯂꯝꯍꯥꯡꯗ ꯆꯔꯨ ꯄꯩꯕꯗ ꯅꯣꯡ ꯆꯣꯠꯇꯅꯕ ꯄꯩꯕ ꯍꯩꯕ, ꯆꯔꯨ ꯃꯄꯨꯟ 1,000 ꯆꯍꯤ ꯀꯨꯝꯂꯥꯡ ꯑꯃ ꯅꯤꯡꯈꯥꯏꯗꯅ ꯊꯝꯕ ꯉꯝꯕ ꯑꯍꯩꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯊꯪ ꯃꯊꯪ ꯍꯪꯅꯔꯛꯄꯗꯒꯤ ꯊꯦꯡꯅꯈꯤ, ꯇꯥꯔꯛꯈꯤ꯫ ꯊꯣꯡꯕꯪꯒꯤ ꯇꯥꯗ ꯃꯨꯅꯥꯟꯒꯤ ꯆꯔꯨ ꯏꯀꯨ ꯄꯩꯕꯗ ꯍꯩꯁꯤꯡꯕ, ꯃꯥꯒꯤ ꯑꯥꯔꯠ ꯑꯃꯁꯨꯡ ꯇꯦꯛꯅꯤꯛ꯫ ꯃꯤꯅ ꯍꯥꯏꯅꯩ, ꯊꯣꯡꯕꯪꯒꯤ ꯃꯨꯅꯥꯟꯅ ꯄꯩꯕ ꯆꯔꯨ ꯏꯀꯨꯁꯤꯗꯤ ꯆꯦꯠꯄꯗ ꯆꯤꯡꯗꯨꯝꯗꯨ ꯃꯉꯥꯏ, ꯅꯤꯡꯈꯥꯏꯕ ꯉꯝꯗꯦ꯫ ꯆꯦꯛꯁꯤꯟꯕꯗ ꯅꯣꯡꯖꯨ ꯊꯥ ꯂꯥꯛ ꯑꯃ ꯂꯥꯛꯇꯨꯅꯁꯨ ꯅꯨꯡꯄꯥꯛꯇ ꯏꯁꯤꯡ ꯆꯥꯏꯕꯅꯤ, ꯀꯔꯤꯃꯠꯇ ꯆꯣꯠꯇꯕ꯫ ꯅꯥꯀꯟ ꯑꯃꯗꯒꯤ ꯁꯠ ꯁꯠꯇꯨꯅ ꯁꯤꯖꯤꯟꯅꯕꯗ ꯏꯀꯨꯗ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯆꯔꯨ ꯃꯄꯨꯟ 1,500 ꯐꯥꯎꯕ ꯄꯩꯕ ꯌꯥꯎꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯅꯆꯤꯡꯕ ꯃꯤꯅ ꯍꯥꯏꯅꯔꯛꯄ ꯍꯥꯏꯕꯁꯤ ꯅꯨꯄꯥꯗꯨꯒꯤ, ꯅꯨꯄꯤꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯑꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯃꯒꯨꯟ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯆꯪꯅ ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯇꯥꯗ ꯃꯨꯅꯥꯟꯕꯨ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯄꯣꯏꯅꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯗ ꯃꯨꯅꯥꯟꯒꯤ ꯆꯔꯨ ꯏꯀꯨ ꯁꯥꯕꯒꯤ ꯏꯟꯒꯦꯖꯃꯦꯟ ꯑꯁꯤ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯏ꯫ ꯅꯣꯡꯃꯗ 40-50ꯗꯤ ꯇꯥꯟꯕ ꯉꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯔꯗꯔ ꯇꯧꯅꯔꯛꯄꯅꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯟꯁꯨ ꯁꯣꯏꯕꯝꯒꯤ ꯏꯀꯨ ꯑꯃꯁꯨ ꯁꯥꯔꯛꯀꯗꯕ ꯂꯩ ꯍꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯊꯧ ꯆꯤꯟꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯠꯅꯩ꯫ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗꯤ ꯑꯣꯐꯤꯁꯁꯨ ꯀꯥꯗꯕꯅꯤꯅ ꯐꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗꯤ ꯍꯨꯃꯥꯡ ꯂꯧꯊꯣꯛꯄ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯒꯗꯧꯔꯤ꯫ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯇꯥꯗ ꯃꯨꯅꯥꯟꯒ ꯑꯩꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯝ ꯆꯤꯡꯂꯗꯨꯅ ꯃꯅꯤꯡꯒꯤ ꯋꯥꯈꯣꯡ ꯇꯥꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯅ ꯍꯥꯏ, "ꯏꯁ, ꯆꯔꯨꯁꯤꯗꯤ ꯖꯥꯠ ꯁꯨꯔꯦꯗꯅ ꯏꯕꯨꯡꯉꯣ! ꯀꯅꯥꯒꯤ, ꯄꯨꯡꯍꯨꯟꯒꯤ, ꯄꯥꯝꯚꯦꯟꯒꯤ, ꯐꯧꯔꯦꯟꯒꯤ, ꯃꯣꯏꯔꯥꯡꯐꯧꯒꯤ, ꯗꯦꯁꯀꯤ, ꯈꯣꯡꯅꯦꯝꯕꯤꯒꯤ, ꯍꯣꯏ ꯇꯥꯗ, ꯑꯐꯪ ꯑꯐꯪꯕ ꯃꯇꯝ ꯃꯇꯝꯒꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯈꯨꯠꯅꯗꯤ ꯎꯔꯨꯕ ꯅꯠꯇꯕꯅꯤꯅ ꯃꯤꯅ ꯄꯤꯔꯛꯄ ꯑꯔꯩ ꯑꯔꯩꯕ
ꯐꯩꯗ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯑꯁꯤꯗꯤ ꯃꯤꯅ ꯍꯥꯏꯕ ꯂꯧꯔꯨꯅꯨ, ꯑꯩꯒꯤ ꯋꯥꯇꯔꯒ ꯂꯣꯏꯔꯦ꯫ ꯏꯁ ꯖꯒꯥ ꯑꯁꯤꯗꯤ ꯑꯒꯨꯠ ꯑꯇꯣꯡꯕꯨ ꯑꯣꯟꯊꯣꯛꯅ ꯅꯥꯏꯈ꯭ꯔꯦꯗ, ꯑꯋꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯊꯈ꯭ꯔꯦꯅꯦ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯂꯝ ꯂꯩꯇꯕꯅꯤꯅ ꯃꯐꯝꯁꯤꯗ ꯌꯥꯅꯕ ꯍꯦꯛꯇ ꯁꯦꯝꯂꯁꯤ꯫ ꯉꯥꯡꯅ ꯃꯈꯨꯠꯇꯤ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ, ꯆꯔꯨ ꯃꯄꯨꯟ ꯃꯊꯪ ꯍꯨꯟꯖꯤꯜꯂꯤ꯫ ꯏꯪꯈ꯭ꯔꯕ ꯂꯩꯆꯤꯟ ꯊꯥꯔꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯗꯤ ꯃꯐꯤ ꯂꯣꯏꯅ ꯂꯧꯊꯣꯛꯏ, ꯈꯨꯗꯩ ꯑꯗꯨ ꯀꯟꯅ ꯌꯦꯞꯁꯤꯟꯗꯨꯅ ꯁꯦꯠꯂꯤ꯫ ꯈꯣꯡꯂꯦꯝꯕꯤꯒꯤ ꯐꯧꯒꯤ ꯆꯔꯨꯁꯤꯡ ꯑꯁꯤꯗꯤ ꯏꯕꯨꯡꯉꯣ ꯁꯟꯅ ꯊꯣꯏꯅ ꯄꯥꯝꯗꯕꯅꯤ, ꯑꯗꯨꯅ ꯄꯠꯈꯤꯗꯧꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯝꯂꯁꯤꯅꯦꯀꯣ꯫ ꯐꯩ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯇꯥꯗꯅ ꯑꯁꯨꯝꯅ ꯐꯩ ꯍꯥꯏꯕꯗꯨꯗ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯁꯦ ꯂꯣꯏꯁꯟꯁꯤ, ꯂꯪꯁꯤꯜꯂꯛꯎ ꯃꯊꯪ꯫ ꯑꯩꯅ ꯂꯪꯁꯤꯜꯂꯤ, ꯃꯥꯅ ꯑꯣꯛꯏ ꯇꯥꯞ ꯃꯊꯪ꯫ ꯃꯄꯨꯟ 5-10 ꯁꯨꯔꯛꯄꯗ ꯑꯩ ꯁꯣꯔ ꯆꯥꯎꯏ, ꯋꯥꯔꯛꯏ꯫ ꯅꯁꯥꯗ ꯗꯝ ꯌꯥꯎꯍꯜꯂꯨ, ꯗꯝ ꯌꯥꯎꯅ ꯁꯨꯔꯕꯗꯤ ꯁꯣꯔ ꯈꯛ ꯆꯥꯎꯔꯣꯏꯗꯕꯅꯤ꯫ ꯆꯔꯨꯗꯨ ꯃꯀꯣꯛꯀ ꯃꯇꯣꯟꯒ ꯁꯨꯡꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯊꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯪꯁꯤꯜꯂꯛꯏ꯫ ꯉꯥꯡꯕ ꯂꯦꯞꯇꯦ, ꯃꯈꯨꯠꯀ ꯃꯆꯤꯟꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯥꯗꯨ ꯃꯁꯟ ꯃꯇꯤꯡ ꯀꯥꯏ꯫ ꯑꯩꯅ ꯍꯨꯟꯈꯤꯕ ꯆꯔꯨ ꯃꯄꯨꯟ ꯌꯣꯡꯅ ꯎꯍꯩ ꯑꯣꯛꯄꯒꯨꯝ ꯇꯥꯞ ꯐꯥꯏ, ꯀꯤꯠ ꯅꯝꯁꯤꯜꯂꯤ, ꯃꯈꯣꯡꯅ ꯗꯪ ꯅꯦꯠꯈꯤ꯫ ꯆꯔꯨ ꯃꯄꯨꯟ ꯑꯃꯠꯇ ꯂꯝ ꯍꯦꯟꯕ ꯉꯝꯗꯦ꯫ ꯑꯩꯁꯨ ꯆꯥꯌꯦꯡ ꯑꯃ ꯌꯦꯡꯅꯤꯡꯂꯛꯈꯤ, ꯅꯨꯄꯥꯁꯤ ꯀꯌꯥꯝ ꯍꯩꯁꯤꯡꯕꯅꯣ꯫ ꯑꯩꯅ ꯑꯋꯥꯕ ꯈꯪꯗꯅ ꯌꯥꯝꯅ ꯊꯨꯅ ꯆꯔꯨ ꯃꯄꯨꯟ ꯃꯊꯪ ꯅꯥꯛ ꯌꯦꯠꯇ ꯇꯨꯡꯗ ꯃꯥꯡꯗ ꯅꯨꯡꯁꯤꯠ ꯀꯨꯡꯅ ꯂꯪꯁꯤꯟꯈꯤ꯫ ꯃꯥꯁꯨ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯃꯈꯣꯡ ꯑꯅꯤꯁꯨ ꯌꯥꯎꯅ ꯇꯥꯞ ꯐꯥꯈꯤ꯫ ꯑꯃ ꯐꯥꯎꯕ ꯅꯥꯟꯊꯣꯛꯍꯜꯂꯛꯇꯦ꯫ ꯑꯩ ꯋꯥꯕꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦ, ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯇꯥꯗ, ꯑꯩꯅ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯆꯥꯅ ꯅꯨꯄꯤꯅꯁꯨ ꯆꯥ ꯄꯨꯁꯤꯜꯂꯛꯏ, ꯃꯣꯟ ꯃꯈꯥꯗꯒꯤ ꯆꯨꯔꯨꯞꯇꯨꯁꯨ ꯄꯨꯔꯛꯎ꯫ ꯑꯩꯅ ꯅꯨꯄꯤꯗ ꯍꯥꯏꯈꯤ, ꯃꯤꯀꯨꯞꯃꯨꯛꯇꯪ ꯆꯥ ꯊꯛꯃꯤꯟꯅꯅꯕ, ꯑꯗꯨꯐꯥꯎ ꯃꯥꯗꯤ ꯄꯣꯊꯥꯗꯦ꯫ ꯆꯥ ꯑꯗꯨ ꯌꯥꯎꯝ 2ꯔꯛꯇ ꯂꯣꯏꯁꯤꯜꯂꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯂꯒ ꯍꯥꯏꯔꯛꯏ, ꯄꯨꯡ ꯀꯌꯥꯗꯤ ꯇꯥꯔꯒꯅꯤ ꯏꯕꯨꯡꯉꯣ? ꯄꯨꯡ 9 ꯇꯥꯒꯗꯧꯔꯦ, ꯅꯨꯄꯤꯅ ꯀꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯆꯔꯨ ꯂꯪꯈꯠꯄꯁꯤ ꯏꯕꯦꯝꯃ ꯅꯍꯥꯛꯁꯨ ꯈꯔ ꯌꯥꯎꯔꯣ꯫ ꯃꯄꯨꯟ 300 ꯍꯦꯟꯅ ꯋꯥꯠꯂꯤꯁꯦ, 1,000 ꯍꯥꯏꯕꯗꯥꯏ? ꯃꯥꯅꯤ ꯇꯥꯗ, ꯑꯕꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏ꯫ ꯑꯩꯁꯨ ꯌꯥꯎꯖꯒꯦ, ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ꯫ ꯁꯦ, ꯄꯨꯡ 10ꯗꯗꯤ ꯂꯣꯏꯗꯕ ꯌꯥꯗꯦ, ꯂꯪꯈꯠꯂꯛꯎ꯫ ꯉꯥꯡꯅ ꯏꯀꯨ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯅꯨꯄꯤꯒ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯂꯪꯈꯠꯂꯤ ꯃꯊꯪ꯫ ꯑꯁꯨꯝꯅ ꯄꯩꯔꯛꯄꯅ ꯆꯔꯨ ꯏꯀꯨꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯃꯥꯂꯣꯏꯒꯨꯝ ꯋꯥꯡꯈꯠꯂꯕꯣꯏ ꯅꯤꯡꯂꯛꯂꯦ꯫ ꯐꯅ ꯁꯥꯡꯏ, ꯐꯅ ꯋꯥꯡꯏ, ꯃꯇꯣꯟ ꯑꯗꯨ ꯐꯦꯠ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯂꯪꯈꯠꯄꯕꯨ ꯉꯝꯗ꯭ꯔꯦꯅꯦ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯏꯕꯨꯡꯉꯣꯕꯨ ꯂꯪꯈꯠꯍꯜꯂꯣ, ꯅꯪ ꯆꯥꯛꯁꯨ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯥꯏ? ꯅꯨꯃꯤꯠꯁꯨ ꯐꯅ ꯀꯥꯈꯠꯂꯛꯂꯦ, ꯌꯥꯔꯅꯤꯗ, ꯃꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯄꯨꯟ 100ꯔꯣꯝꯇꯃꯛ ꯃꯉꯥꯏꯔꯝꯂꯒꯅꯤ꯫ ꯏꯕꯨꯡꯉꯣ ꯂꯪꯈꯠꯂꯛꯎ, ꯂꯣꯏꯗꯧꯔꯦ, ꯋꯥꯕ ꯊꯤꯕ ꯌꯥꯗꯦ꯫ ꯅꯨꯄꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯏꯆꯤꯜ-ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯅ ꯂꯪꯈꯠꯂꯛꯄꯅ ꯀꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯂꯛꯏ, ꯀꯗꯣꯝꯗ ꯄꯩꯕꯒꯤ ꯌꯦꯡꯉꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯄꯩꯕꯗꯤ ꯊꯣꯏꯅ ꯄꯩꯗꯦ, ꯍꯥꯏꯕꯗꯤ ꯍꯥꯏꯔꯦꯕꯣ ꯇꯥꯗ꯫ ꯑꯗꯨꯗꯤ ꯁꯨꯝ ꯇꯧꯁꯤ, ꯆꯔꯨ ꯂꯪꯈꯠꯄꯗꯨ ꯈꯔ ꯇꯞꯅ ꯂꯪꯈꯠꯂꯛꯎ꯫ ꯂꯣꯏꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯤꯛꯂꯥ ꯄꯨꯕꯗ ꯑꯗꯨꯃꯛ ꯄꯤꯁꯤꯟꯖꯒꯗꯕ ꯄꯣꯠꯅꯤꯗ꯫ ꯑꯗꯩꯗꯤ ꯅꯨꯡꯁꯤꯠ ꯂꯈꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯆꯤꯡꯒꯨꯝ ꯂꯦꯡꯂꯔꯣꯏꯗꯕꯅꯤ꯫ ꯃꯄꯨꯟꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤ? 15ꯃꯨꯛꯇ ꯃꯉꯥꯏꯔꯦ꯫ ꯐꯔꯦꯗ꯫ ꯅꯨꯡꯁꯥ ꯐꯖꯅ ꯍꯥꯏꯒꯠꯂꯛꯂꯦ꯫ ꯍꯛꯆꯥꯡ ꯑꯁꯤ ꯍꯨꯃꯥꯡꯅ ꯏꯔꯨꯖꯔꯦ ꯍꯥꯏꯕꯗꯨ ꯌꯥꯔꯛꯂꯦ꯫ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯗ꯭ꯔꯦ꯫ ꯇꯞꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯪꯈꯠꯂꯤ꯫ ꯌꯥꯝꯗ꯭ꯔꯦ, 24, 25, 23, 24, 10꯫ ꯈꯪꯍꯧꯗꯦ꯫ ꯍꯔꯥꯎ 17ꯗ ꯃꯉꯥꯏꯔꯕ ꯃꯄꯨꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯂꯥꯛꯅꯔꯤꯉꯩꯗ ꯁ꯭ꯔꯣ ꯂꯥꯎꯕ ꯃꯈꯣꯟ ꯑꯃ ꯇꯥꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯦꯛ ꯍꯧꯒꯠꯇꯨꯅ 19ꯁꯨꯕ ꯆꯔꯨ ꯃꯄꯨꯟꯗꯨ ꯄꯥꯏꯔꯒ ꯌꯦꯡꯈꯠꯂꯛꯄꯗ ꯁꯥꯡꯂꯕ ꯋꯥꯡꯂꯕ ꯆꯔꯨ ꯏꯀꯨꯗꯨ ꯃꯩꯔꯝ ꯄꯥꯡꯅ ꯊꯩꯖꯩ ꯆꯤꯡꯂꯒ ꯁꯥꯡꯅ ꯍꯥꯏꯊꯈꯤ꯫ ꯕꯝ! ꯑꯣ, ꯂꯣꯏꯔꯦꯗꯅ
ꯍꯔꯦ ꯍꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯝꯊꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯇꯥꯗ ꯃꯨꯅꯥꯟꯗꯤ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯈꯤꯔꯝꯗꯦ꯫ ꯑꯣ, ꯆꯔꯨ ꯃꯄꯨꯟ 931ꯅ ꯅꯟꯗꯨꯅ ꯇꯥꯗ ꯃꯨꯅꯥꯟ ꯅꯣꯡꯒꯥꯈ꯭ꯔꯕ? ꯑꯩ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯅꯤꯡꯈꯥꯏꯔꯕ ꯆꯔꯨ ꯏꯀꯨꯗꯨꯗꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯃꯥꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯑꯩꯅ ꯊꯋꯥꯏ ꯋꯥꯅ ꯀꯧꯔꯝꯃꯤ, ꯇꯥꯗ ꯃꯨꯅꯥꯟ, ꯇꯥꯗ ꯃꯨꯅꯥꯟ! ꯃꯐꯝ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯊꯨꯅꯃꯛ ꯑꯩꯅ ꯅꯤꯡꯈꯥꯏꯔꯕ ꯆꯔꯨ ꯏꯀꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯀꯣꯏꯅ ꯌꯦꯡꯕꯗ ꯎꯔꯦ, ꯅꯤꯡꯈꯥꯏꯔꯕ ꯏꯀꯨ ꯑꯗꯨꯒꯤ ꯊꯦꯜ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯨꯔꯕ ꯀꯨꯆꯨꯗꯨ ꯏꯖꯠ ꯃꯥꯡꯈꯤꯕꯒꯤ ꯃꯩꯁꯥꯅ ꯑꯃꯨꯛꯀ ꯇꯥꯏꯐꯦꯠ ꯇꯥꯍꯟꯈ꯭ꯔꯕ꯫ ꯌꯥꯛꯂꯕ ꯀꯣꯔꯧꯒꯤ ꯃꯩꯁꯥꯅ ꯌꯩꯕꯗ ꯆꯦꯟꯊꯔꯛꯂꯤꯕ ꯑꯃꯨꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯒ ꯂꯣꯏꯅꯅ ꯐꯝꯂꯤꯕ ꯇꯥꯗ ꯃꯨꯅꯥꯟꯗꯨ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯆꯥꯁꯤ ꯃꯃꯤꯡꯅ ꯑꯏꯪꯕ ꯎꯟꯈꯥꯂꯛꯇ ꯃꯍꯥꯛꯇꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜꯒꯤ ꯍꯤꯗꯦꯟ ꯏꯇꯥꯎ ꯇꯥꯎꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕꯁꯨ ꯆꯔꯥꯡꯅꯔꯤ꯫ ꯑꯣ ꯆꯨꯝꯃꯤꯅꯦ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯚꯣꯠ ꯇꯥꯡ 18ꯇꯅꯤ꯫ ꯄ꯭ꯔꯦꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯣ꯫ ꯃꯌꯥꯝ ꯂꯥꯡꯂꯤꯕꯁꯤ ꯚꯣꯠ ꯈꯣꯝꯕ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯐꯤꯡ ꯐꯤꯡꯅ ꯁꯝꯇꯨꯒꯤ ꯖꯦꯀꯦꯠꯇꯨ ꯐꯠ ꯁꯦꯠꯆꯤꯜꯂꯤ꯫ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯔꯤꯕ ꯃꯩꯁꯥꯛꯁꯤꯒꯤ ꯃꯩꯔꯤꯗꯨ ꯋꯥꯛꯆꯤꯡꯒꯤ ꯎꯟꯈꯥꯅ ꯀꯔꯤꯒꯤ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯔꯤꯕ? ꯃꯌꯥꯝꯗꯤ ꯚꯣꯠ ꯈꯣꯝꯕ ꯁꯣꯏꯗꯅ ꯆꯪꯂꯛꯂꯅꯤ꯫ ꯐꯤꯔꯣꯜ ꯁꯦꯠꯄ ꯂꯣꯏꯕꯇ ꯉꯥꯏꯔꯤꯉꯩꯗ ꯌꯧꯁꯤꯜꯂꯛꯏ ꯃꯌꯥꯝꯗꯨ꯫ ꯑꯃꯅ ꯑꯃ ꯉꯥꯡꯅ, ꯑꯃꯅ ꯑꯃ ꯊꯣꯛꯄ ꯉꯥꯡꯅꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯏꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯊꯔꯣ ꯂꯩꯇꯕ꯭ꯔꯣ? ꯏꯕꯣꯛ ꯏꯃꯥꯗꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯆꯠꯈ꯭ꯔꯤ꯫ ꯕꯣꯌꯥꯏ ꯅꯪꯁꯨ ꯚꯣꯠ ꯈꯣꯝꯕ ꯆꯠꯂꯨꯁꯤꯗꯅ꯫ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕꯇ ꯃꯈꯥꯛꯏ꯫ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯗ, ꯑꯩꯅ ꯏꯕꯣꯛ ꯑꯦꯀꯥꯁꯤꯅꯤꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯚꯣꯠ ꯈꯣꯝꯕ ꯃꯈꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯛꯈꯤ꯫ ꯈꯨꯟꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯁꯤ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯁꯤ ꯑꯁꯨꯝꯅ ꯄꯨꯜꯂꯝꯈꯤꯒꯗ꯭ꯔꯥ? ꯚꯣꯠꯅꯤ ꯍꯥꯏꯔꯕꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯂꯝ ꯐꯟ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄꯨꯈꯨꯝꯕꯤ ꯑꯃꯃꯝꯒ ꯃꯤꯌꯥꯝꯗꯨ ꯋꯥꯛꯆꯤꯡꯒꯤ ꯑꯏꯪꯕ ꯑꯣꯂꯦꯟꯗꯨ ꯈꯥꯡꯂꯗꯨꯅ ꯌꯨꯝꯅꯥꯛ ꯑꯃꯗꯒꯤ ꯑꯃꯗ ꯚꯣꯠ ꯈꯣꯝꯂꯤ꯫ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯅ ꯚꯣꯠ ꯈꯣꯝꯕ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯞꯇꯛꯅ ꯂꯩꯔꯒ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯦꯃꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯥꯎꯕꯗꯨ ꯕꯣꯌꯥꯏꯅ ꯎꯔꯦ꯫ ꯄ꯭ꯔꯦꯃꯤꯗꯤ ꯉꯁꯥꯏꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏꯅ ꯃꯤꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯦꯃꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯌꯥꯝꯅ ꯄꯜ ꯍꯦꯛꯇ ꯑꯣꯏ꯫ ꯄ꯭ꯔꯦꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕꯤ, ꯆꯨꯝ ꯐꯤꯌꯥꯟ ꯆꯥꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯄ꯭ꯔꯦꯃꯤꯒ ꯕꯣꯌꯥꯏꯒ ꯂꯩꯀꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯕꯣꯌꯥꯏꯅ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤꯅꯤ, ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯅ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯕꯣꯌꯥꯏꯅ ꯄ꯭ꯔꯦꯃꯤꯕꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯗ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯅꯗꯕꯗꯨꯗ ꯐꯣꯡꯗꯣꯛꯅꯗꯕꯅꯤ꯫ ꯕꯣꯌꯥꯏꯅ ꯂꯦꯞꯂꯗꯨꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯨ ꯌꯦꯡꯂꯤꯉꯩꯗ ꯕꯣꯌꯥꯏꯒꯤ ꯃꯅꯧꯒꯟꯗ ꯈꯨꯠ ꯑꯃꯅ ꯇꯣꯛ ꯊꯥꯔꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯒꯤ ꯃꯔꯨꯞ ꯔꯤꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯈꯜꯂꯤꯅꯣ ꯚꯥꯏ? ꯕꯣꯌꯥꯏꯅ, ꯋꯥꯈꯜꯁꯤ ꯆꯔꯥꯡꯅꯩ, ꯍꯥꯏꯐꯝ ꯈꯪꯗꯦ ꯚꯥꯏ꯫ ꯔꯤꯁꯤ ꯂꯥꯛꯄꯗꯨꯗ ꯕꯣꯌꯥꯏꯁꯨ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ꯫ ꯔꯤꯁꯤꯗ ꯕꯣꯌꯥꯏꯅ ꯄ꯭ꯔꯦꯃꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯁꯤꯔꯥ ꯈꯜꯂꯤ, ꯑꯗꯨꯕꯨ ꯕꯣꯌꯥꯏꯅ ꯖꯇ꯭ꯔꯥ ꯍꯨꯟꯔꯤꯕ ꯋꯥꯔꯤꯗꯨꯃꯗꯤ ꯔꯤꯁꯤꯗ ꯐꯣꯡꯗꯣꯛꯎꯗ꯭ꯔꯦ꯫ ꯈꯨꯟꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯨꯁꯨ ꯚꯣꯠ ꯈꯣꯝꯕ ꯌꯨꯝꯅꯥꯛ ꯑꯌꯥꯝꯕ ꯂꯣꯏꯔꯛꯇꯨꯅ ꯚꯣꯠ ꯂꯦꯞꯂꯤꯕ ꯇꯣꯜꯃꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯆꯪꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯄ꯭ꯔꯦꯃꯤꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯔꯤꯁꯤꯅ ꯕꯣꯌꯥꯏꯗ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯕꯣꯌꯥꯏ, ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯨꯁꯤꯗꯅ꯫ ꯔꯤꯁꯤ ꯄ꯭ꯔꯦꯃꯤ ꯍꯣꯏꯒꯤ ꯖꯒꯥꯗꯒꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯇꯥꯗ ꯇꯣꯜꯃꯨ ꯍꯣꯏꯗ ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯚꯣꯠ ꯂꯦꯞꯂꯤꯕ ꯀꯦꯟꯗꯤꯗꯦꯠꯅꯤꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯗꯨꯅ ꯇꯥ ꯇꯣꯜꯃꯨꯕꯨ ꯀꯧꯊꯣꯛꯏ꯫ ꯇꯥ ꯇꯣꯜꯃꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯍꯟꯗꯛꯇꯤ ꯚꯣꯠꯁꯤ ꯀꯥꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯇꯥ ꯇꯣꯜꯃꯨꯅ ꯍꯥꯏꯔꯛꯄꯗꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ
ꯑꯩꯕꯨ ꯕꯣꯠ ꯀꯥꯅꯕꯒꯤꯗꯃꯛ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯕꯣꯠ ꯈꯣꯝꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯍꯛꯆꯥꯡ ꯑꯁꯦ ꯉꯝꯗꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯥꯖꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯈꯟꯖꯩ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯇꯥꯗ ꯇꯣꯜꯃꯨ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯩ ꯃꯥꯅ ꯊꯣꯛꯄ ꯇꯥꯗ ꯇꯣꯜꯃꯨ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯌꯥꯝ ꯐꯝꯊꯅꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯃꯩꯐꯨ ꯊꯥꯒꯠꯇꯨꯅ ꯃꯩ ꯇꯤꯛꯂꯤ, ꯈꯔ ꯑꯃꯅ ꯆꯥ ꯌꯦꯜꯂꯤ꯫ ꯔꯤꯁꯤꯒ ꯕꯣꯌꯥꯏꯒꯁꯨ ꯖꯒꯥ ꯑꯃꯗ ꯐꯝꯂꯤ꯫ ꯄꯨꯡꯁꯨ 9:30 ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯔꯤꯁꯤꯒ ꯕꯣꯌꯥꯏꯒ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯤꯃꯤꯅ ꯆꯥ ꯄꯨꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯃꯤꯅ ꯔꯤꯁꯤꯒ ꯕꯣꯌꯥꯏꯒꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯆꯥ ꯊꯛꯁꯦ, ꯑꯩꯗꯤ ꯗꯗꯥ ꯍꯣꯏ ꯂꯥꯛꯄꯒ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦ"꯫ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏꯅ ꯋꯥ ꯑꯃ ꯄ꯭ꯔꯤꯃꯤꯗ ꯍꯥꯏꯔꯛꯏ, "ꯄ꯭ꯔꯤꯃꯤ, ꯅꯪꯕꯨ ꯉꯁꯤꯗꯤ ꯐꯖꯅ ꯋꯥꯔꯝꯂꯒꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ꯫ ꯑꯗꯣ ꯄ꯭ꯔꯤꯃꯤ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤꯀꯣ"꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯃꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯍꯣꯏ ꯌꯥꯏꯌꯦ ꯗꯗꯥ"꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯖꯒꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏꯒ ꯔꯤꯁꯤꯒꯁꯨ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯍꯥꯡꯕ ꯃꯂꯪꯗ ꯄꯥꯏꯔꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏꯒ ꯔꯤꯁꯤꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯃꯤꯅꯁꯨ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ, "ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯗꯗꯥ ꯕꯣꯌꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯣ"꯫ ꯊꯥꯕꯜꯁꯨ ꯐꯖꯅ ꯊꯣꯛꯂꯤ꯫ ꯕꯣꯌꯥꯏꯁꯨ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯋꯥꯈꯜꯒꯤ ꯃꯣꯟꯗꯪ ꯁꯥꯟꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯤꯃꯤꯁꯨ ꯃꯥꯒꯤ ꯀꯥꯒꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯊꯥꯕꯜꯁꯨ ꯃꯅꯤꯡ ꯇꯝꯅ ꯊꯣꯛꯂꯤ꯫ ꯄ꯭ꯔꯤꯃꯤꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯐꯖꯔꯕ ꯂꯥꯏꯁꯤꯡ, ꯎꯆꯦꯛ ꯃꯄꯤꯅ ꯃꯆꯤꯟꯖꯥꯛ ꯃꯆꯥꯗ ꯏꯟꯕꯤꯕꯒꯤ ꯁꯛꯇꯝ ꯌꯥꯎꯕ ꯊꯦꯠꯂꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫